Kuki singna Khamenlok mathak sing lomdagi mitai khulda landarakre Kuki singi bom soiduna marakta pokhaibadagi Kuki mari sire. Imphal East District amadi Kangpokpi District ka lonabada laiba Khamenlok ki maning thangba singsang parengi saruki Pukhau Santipur romdagi maitai gi khul tamna Kuki militant singna nongmai kapsinduna landarakre ngase yuk phawba bom amadi nongmai sizinaduna matat nongmai kapsilakpa leptri mafam aduda lairiba khul ngakpa volunteer singna su handuna Kuki militant singi mathakta attack jathaki ngarang numidang pung mapalom khara helakpadagi auduna Khamenlok singi nongsup thangba Pukhau Santipur singthak lomdagi maitai khul tamna bom amadi nongmai sizinaduna akanba mongda attack chatharakhiba aduda khul ngakpa maitai volunteer singna su handuna khut thonaki ngase yuk phawba nakalani makta nongmai kamna khibagi thawdo aduda hojik phawbagi oina asiana aso open yawbagi paudi phangba ngamdre adumakpu Kuki militant singi maikaida asiana khara yaramgani haina thajanari paw asina haribadi Kuki militant singna maitai khul tamna afapa makhalgi bom sizinaduna pokhai halakpa aduda soibadagi Kuki militant singi marakta adumak taduna pokhaibadagi Kuki mari rom palaga tukhibu uki haina khul ngakpa khunja singna paw pinarakpadagi khangba ngamkhibani hairi electric na singbada Kuki ama sire ama laikanari Churachandpur district ki manung channa behang amadi Suwangpu village ani gi marakta ngasi jungle cutting tawbada electric ST line da yaleba uwuduna thenglubadagi mioi ani maina chingbagi thodokta mioi ama laikanaba ngamdana laikidre mioi amana soktuna hojik hospital da laikanari hari pawche sina phangba pawgi matungina de aibak thiba thodo aduda laikidraba mioi adugi maming thangtungtung apokpa jengai niang kawi aduga soktuna hojik community health center da singhata laikanari mioi adugi mamingna wamu wanthang apokpa khamkhalan kawi makhoi animak Suwangpu village dagini thodo adu hek thokkibaga makhoi anibu laikannaba atopa mioi singna hospital tamna purangnaba honabada mioi ama adu lambida laikidabani hairi